ꯃꯤꯅꯤ ꯃꯌꯥꯝ ꯐꯥꯏꯖꯟꯈꯔꯦ ꯁꯥꯗꯨꯒ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ crispy ꯑꯣꯏꯔꯦꯀꯣ ꯍꯦꯜꯂꯣ ꯃꯌꯥꯝꯅ ꯁꯤꯃꯨ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯔꯒ ꯂꯥꯛꯑꯦꯀꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯅꯤ ꯃꯆꯥꯁꯨ ꯁ꯭ꯀꯨꯜ ꯂꯩꯍꯜꯂꯛꯑꯒ ꯃꯥꯒꯤ ꯃꯦꯡꯒꯣꯔꯗꯣ ꯈꯥꯏꯕꯤꯔꯦ ꯃꯥ ꯆꯥꯒꯦ ꯀꯩꯅꯣꯃ ꯍꯥꯏꯅ ꯂꯩꯕꯗꯨꯒ ꯇꯣ ꯃꯌꯥꯝꯅ ꯁꯤꯁꯦ ꯃꯦꯔꯥꯃꯦꯁꯅꯤꯅ ꯎꯇꯤ ꯊꯣꯡꯒꯦ ꯇꯧꯏ ꯑꯗꯨꯅ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯦ ꯑꯋꯥꯊꯕꯤ ꯑꯃꯁꯨ ꯁꯦꯝꯃꯦ ꯑꯗꯨꯒ ꯃꯆꯟ ꯀꯩꯀꯥ ꯆꯪꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯀꯔꯤ ꯀꯔꯥ ꯑꯗꯨꯒ ꯌꯦꯡꯉꯣ ꯃꯆꯥ ꯊꯣꯏꯕꯤꯁꯨ ꯆꯥꯔꯤ ꯑꯗꯣ ꯃꯕꯣꯛꯁꯨ ꯐꯤ ꯁꯥꯔꯝꯃꯤꯅꯤ ꯅꯍꯥꯛ ꯄꯣꯊꯥꯈꯔꯦꯀꯣ ꯍꯤꯞꯅ ꯑꯗꯣ ꯑꯩꯁꯨ ꯆꯥꯛꯁꯦ ꯊꯣꯡꯒꯠꯂꯅꯤꯀꯣ ꯑꯗꯣ ꯁꯣꯔꯤꯌꯥꯁꯤꯒ ꯁꯨꯝ ꯊꯝꯃꯦꯀꯣ ꯁꯤꯅ ꯁꯟ ꯆꯥꯅꯕ ꯃꯀꯨ ꯃꯔꯥꯡꯗꯀꯣ ꯀꯣꯕꯤ ꯃꯅꯥꯒꯁꯦ ꯑꯗꯣ ꯃꯌꯥꯝ ꯗꯨꯅꯤ ꯃꯆꯟ ꯂꯣꯏ ꯁꯨꯅꯕ ꯍꯦꯛꯂꯛꯑꯦ ꯑꯗꯣ ꯊꯣꯡꯉꯛꯑꯅꯤꯀꯣ ꯍꯧꯖꯤꯛ ꯑꯗꯣ ꯀꯥꯔꯣꯟꯁꯤꯅ ꯉꯥꯟꯒꯦ ꯇꯧꯏꯅꯦꯕ ꯉꯁꯤꯒꯤ ꯋꯦꯗꯔꯁꯦ ꯃꯌꯥꯝ ꯅꯨꯡꯁꯥꯃꯨꯛ ꯁꯥ ꯀꯃꯣ ꯅꯣꯡꯊꯤꯃꯨꯛ ꯃꯪ ꯇꯧꯅ ꯂꯩ ꯅꯣꯡꯊꯤ ꯃꯪꯉꯤ ꯍꯥꯏꯅ ꯎꯇꯤ ꯆꯥꯒꯦ ꯇꯧꯏꯅꯤ ꯑꯗꯣ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯗꯣꯔꯛꯑꯦꯀꯣ ꯑꯗꯣ ꯑꯣꯔꯍꯣꯜ ꯍꯋꯥꯏꯅꯦꯕ ꯃꯌꯥꯝꯁꯦ ꯑꯩ ꯉꯥꯛꯇꯪ ꯇꯤꯡꯉ ꯊꯝꯃꯦ ꯁꯤꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩ ꯊꯥꯡꯒꯠꯂꯅꯤꯀꯣ ꯑꯗꯣ ꯆꯥꯝꯃꯛꯑꯒꯦ ꯐꯖꯅ ꯁꯤ ꯆꯥꯛꯁꯤꯁꯨ ꯊꯥꯡꯒꯠꯂꯅꯤꯀꯣ ꯏꯅꯦꯝꯕꯣꯛꯀꯤ ꯀꯥꯔꯣꯟ ꯑꯅꯤꯈꯛꯁꯨ ꯉꯥꯟꯕꯤꯔꯦ ꯑꯗꯣ ꯎꯇꯤꯁꯨ ꯊꯥꯡꯒꯠꯂꯦꯀꯣ ꯑꯗꯣ ꯁꯧꯔꯛꯑꯀꯥꯟꯗ ꯈꯔ ꯁꯧꯔꯛꯄ ꯃꯇꯥꯡꯗꯨꯒ ꯁꯨꯝ ꯎꯇꯤꯒ ꯍꯥꯞꯄꯅꯤꯀꯣ ꯃꯌꯥꯝ ꯁꯤꯡꯖꯨꯒꯤ ꯀꯣꯕꯤꯒ ꯇꯣꯅꯤꯡꯈꯣꯛꯀ ꯂꯩꯔꯦꯀꯣ ꯑꯩ ꯂꯩꯈꯃꯥꯟꯗꯣ ꯍꯦꯜꯂꯛꯇꯔꯦ ꯑꯗꯣ ꯍꯦꯛꯎꯒꯦ ꯇꯧꯏꯅꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯗꯥꯔꯤ ꯃꯄꯥꯟꯁꯤꯒ ꯌꯦꯡꯉꯨꯗꯣ ꯂꯩꯈꯃꯥꯟ ꯄꯥꯝꯕꯤ ꯐꯖꯕ ꯑꯃ ꯈꯟꯈꯔꯦ ꯄꯥꯝꯃꯨꯕꯅ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖꯔꯝꯃꯤꯅꯤ ꯅꯣꯡ ꯆꯨꯃꯟꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯆꯦꯡꯒ꯭ꯔꯨꯞ ꯄꯥꯝꯕꯤꯁꯤꯅ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯗ꯭ꯔꯥ ꯇꯨꯞ ꯇꯨꯞ ꯂꯥꯎꯅ ꯃꯥꯁꯨ ꯍꯋꯥꯏꯗ ꯍꯥꯞꯄꯒ ꯅꯣꯡꯃ ꯆꯥꯔꯅꯤꯀꯣ ꯑꯗꯣ ꯗꯥꯔꯤ ꯃꯄꯥꯟꯁꯤꯒꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯌꯥꯝ ꯐꯖꯅ ꯍꯧꯏ ꯍꯥꯏꯕꯗ ꯃꯊꯣꯟꯇ ꯍꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯣ ꯍꯦꯛꯑꯅꯤꯀꯣ ꯃꯅꯥ 3-4ꯈꯛ ꯃꯊꯧ ꯇꯥꯕ ꯊꯣꯠꯄꯅ ꯈꯨꯊꯣꯠ ꯑꯃ ꯍꯥꯎꯕꯅ ꯁꯤꯡꯖꯨꯗꯀꯣ ꯂꯩꯈꯃꯥꯟꯁꯦ ꯑꯗꯣ ꯁꯦꯝꯃꯨꯔꯅꯤ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯃꯌꯥꯝ ꯄꯥꯅ ꯈꯔ ꯁꯥꯡꯇꯛ ꯁꯨꯃꯥꯏꯅ ꯁꯣꯏꯕꯁꯦ ꯍꯥꯎꯋꯦꯕ ꯌꯥꯝꯅꯀꯣ ꯎꯕꯗꯁꯨ ꯐꯖꯔꯦ ꯆꯥꯕꯗꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯣ ꯎꯇꯤꯁꯨ ꯃꯨꯜꯂꯛꯑꯦꯕ ꯑꯗꯨ ꯁꯤꯒꯅ ꯑꯩꯅ ꯊꯣꯏꯗꯤꯡꯗꯨꯁꯨ ꯑꯩꯅ ꯁꯨꯝ ꯇꯛꯑꯒ ꯊꯝꯃꯦ ꯑꯗꯨꯒ ꯉꯁꯤꯁꯦ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯕꯦꯁꯣꯟꯁꯤꯁꯨ ꯉꯧꯔꯒ ꯁꯨꯝ ꯏꯁꯇꯣꯔ ꯇꯧꯔ ꯊꯝꯃꯒꯦ ꯆꯥꯅꯤꯡꯕ ꯃꯇꯝꯗ ꯁꯨꯝ ꯂꯧꯊꯣꯛꯑꯒ ꯆꯥꯔꯦꯅꯀꯣ ꯃꯈꯨꯠ ꯌꯥꯝ ꯆꯪꯅꯗ꯭ꯔꯦꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦꯕꯀꯣ ꯑꯗꯣ ꯃꯆꯥ ꯊꯣꯏꯕꯤꯁꯦ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯂꯨꯖꯕꯤꯔꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯆꯥꯛꯀ ꯊꯣꯡ ꯂꯣꯏꯔꯒ ꯑꯗꯣ ꯃꯥꯒꯤ ꯀꯥꯖꯣꯜꯁꯦ ꯅꯝ ꯂꯣꯏꯔꯒ ꯑꯩꯅ ꯄꯥꯎꯗꯔꯗꯨꯅ ꯇꯧꯔꯒ ꯅꯝꯕꯤꯕꯗꯣ ꯑꯗꯨꯗꯣ ꯃꯥ ꯍꯩꯔꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯈꯨꯗꯣꯝꯕꯤꯁꯤꯅ ꯂꯧꯔ ꯃꯥꯁꯨ ꯊꯤꯟꯗꯣꯏꯕꯀꯣ ꯂꯥꯏꯕꯛꯇꯨꯒ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤ ꯍꯥꯏꯅ ꯃꯥꯅꯦ ꯁꯤꯡꯕꯅ ꯆꯦꯟꯈꯔꯦ ꯇꯧꯔꯣꯏ ꯑꯩ ꯑꯗꯣ ꯃꯌꯥꯝ ꯃꯊꯣꯟꯁꯨ ꯂꯣꯏꯔꯦꯀꯣ ꯑꯩꯒꯤ ꯃꯊꯦꯜꯁꯦ ꯑꯗꯣ ꯕꯦꯔꯤ ꯑꯃꯁꯨ ꯉꯧꯔꯦ ꯁꯤꯒ ꯊꯕꯤ ꯂꯩꯔꯦ ꯂꯦꯕꯨꯅꯤ ꯂꯩꯔꯤꯁꯦ ꯂꯦꯕꯨ ꯑꯆꯧꯕꯤ ꯃꯀꯨ ꯑꯊꯥꯕꯤꯗꯣ ꯑꯗꯣ ꯁꯤꯡꯖꯨꯁꯨ ꯂꯣꯏꯖꯔꯦ ꯑꯗꯣ ꯏꯀꯨꯕꯣꯛꯀꯤ ꯁꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯄꯤꯔꯦꯀꯣ ꯏꯀꯨꯕꯣꯛꯀꯤ ꯄꯤꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯈꯥꯏꯗꯣꯛꯑꯅꯤ ꯆꯥꯔꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯁꯨ ꯇꯣꯛꯑꯦ ꯀꯣꯟꯁꯨ ꯐꯦꯡꯗꯣꯛꯑꯦ ꯑꯗꯨꯒꯩꯗꯤ ꯅꯨꯡꯗꯥꯡꯒꯤ ꯃꯣꯏꯁꯤꯡꯒꯁꯦ ꯁꯣꯛꯆꯜꯂꯝꯃꯦꯕꯀꯣ ꯑꯗꯣ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯜꯂꯦ ꯌꯦꯡꯉꯨꯗꯣ ꯃꯌꯥꯝ ꯇꯥꯋꯦꯜꯁꯤꯁꯨ ꯁꯦꯒꯥꯏꯔꯦ ꯑꯗꯣ ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯇꯥꯋꯦꯜꯁꯦ ꯁꯤꯖꯤꯟꯅꯕ ꯑꯗꯣ ꯏꯃꯨꯡꯒꯁꯦ ꯆꯥꯛꯈꯨꯝꯒꯁꯦ ꯇꯩꯊꯣꯛꯑꯦꯕꯀꯣ ꯂꯣꯏꯔꯦꯀꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯅꯤ ꯃꯌꯥꯝ ꯂꯦꯆꯨꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦꯀꯣ ꯅꯣꯡ ꯆꯨꯕꯗ ꯄꯣꯛꯈꯥꯏꯅ ꯑꯗꯣ ꯈꯔ ꯄꯥꯜꯂꯤ ꯑꯗꯣ 3-4ꯈꯛ ꯍꯦꯛꯑꯦ ꯃꯆꯥ ꯀꯧꯔ ꯆꯥꯃꯤꯟꯅꯔꯅꯤꯀꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯍꯤꯞꯀꯦ ꯇꯧꯕ ꯍꯤꯞꯄꯒ ꯌꯥꯗꯦꯗ ꯅꯨꯡꯁꯥꯁꯦ ꯑꯃꯨꯛ ꯁꯥꯔꯦ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯇꯧꯕꯗ ꯅꯣꯡꯃꯨꯛ ꯀꯟꯅ ꯍꯩꯊꯔꯛꯅ ꯐꯤ ꯂꯧꯁꯟꯕꯅꯦ ꯇꯧꯕꯗ ꯇꯨꯝꯍꯧꯗꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯦꯆꯨꯁꯨ ꯑꯃꯅꯤ ꯆꯥꯔꯦ ꯃꯆꯥ ꯊꯣꯏꯒ ꯑꯗꯣ ꯐꯤ ꯈꯔ ꯁꯥꯔꯨꯒꯦꯀꯣ ꯐꯤꯁꯦ ꯌꯥꯝꯕꯨ ꯌꯦꯡꯉꯨꯗ꯭ꯔꯤ ꯏꯅꯦꯝꯕꯣꯛꯅ ꯍꯧꯕ ꯅꯨꯃꯤꯠꯇꯩ ꯑꯗꯣ ꯐꯅꯦꯛ ꯑꯃꯗꯤ ꯁꯥꯔ ꯃꯥꯜꯂꯦ ꯏꯅꯦꯝꯕꯣꯛꯅ ꯍꯧꯕ ꯉꯁꯤꯗꯤ ꯉꯥꯛꯇꯪ ꯁꯪꯉꯦꯀꯣ ꯐꯤꯁꯦ ꯉꯥꯏꯍꯥꯛ ꯁꯥꯔꯨꯒꯦ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯅꯨꯡꯁꯥꯁꯦ ꯄꯦꯠꯂꯤ ꯁꯥꯏꯀꯜ ꯄꯨꯊꯣꯔꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯃꯄꯥꯟꯗꯣ ꯄꯥꯛ ꯇꯜꯂꯦꯗ ꯃꯣꯏꯔꯥꯡ ꯈꯨꯠꯄꯒ ꯌꯦꯡꯒꯅꯤꯀꯣ ꯂꯥꯁꯇ ꯃꯔꯥꯛ ꯑꯃ ꯀꯣꯜꯂ ꯍꯧꯖꯤꯛꯐꯥꯎꯗꯤ ꯇꯜꯂꯤ ꯅꯥꯠ ꯑꯃ ꯁꯥꯒꯦ
ꯈꯪꯗꯦ ꯑꯃ ꯍꯦꯟꯅ ꯃꯥꯜꯂꯦ नहीं सजा ना खोने नहीं गया एक तो ये होती है ꯀꯩ ꯆꯥꯒꯦ मैं कहीं जाए ꯑꯩꯈꯣꯏ ꯃꯦꯔꯥꯃꯦꯁ ꯎꯇꯤ ꯁꯤꯡꯖꯨ ꯑꯗꯒꯤ ꯀꯥꯞꯄꯁꯣꯔꯦ ꯌꯧꯁꯜꯂꯦ मैं कहेंगा ꯃꯣꯏꯔꯥꯡꯁꯦ ꯂꯥꯁꯇ ꯀꯥꯒꯦ ꯇꯧꯔꯤ ꯈꯪꯗꯦ ꯇꯜꯂ ꯇꯣꯛꯈ꯭ꯔꯦ इसे सारा पिया ꯁꯥꯅꯤꯡꯉꯤ ꯈꯪꯉꯕ ꯑꯉꯥꯡ ꯆꯦꯟꯕꯁꯤꯒꯅ आधे पिया थोड़ा नहीं ꯀꯩꯒꯤꯅꯣ ꯁꯥꯎꯋꯦ ꯅꯪꯗꯤ ꯐ꯭ꯔꯤꯅꯤ साव ꯌꯥꯗ꯭ꯔꯣꯁꯦ मैं ये बंदा दे हाँ मैं ये बंदा दे रहा इतना मिठाई मोरांग कोतरी बना पागो लाई लाई बनी ऐसे साग को फोटो खाना ले बा एक बाबू ट्राई तो भी जिंदगी जो होते फोटो ꯑꯩꯗꯤ ꯐꯤ ꯁꯥꯕ ꯏꯍꯩ ꯍꯩꯇ꯭ꯔꯤ ꯃꯣꯏꯔꯥꯡ ꯀꯣꯠꯅꯤꯡꯃꯟꯈꯤꯗꯅ ꯈꯣꯠꯂꯤ अभी ꯅꯪ ꯁꯨꯝ ꯁꯥꯕ आई ना मोरा को तो ज़्यादा खुद ही हाउ ना खने खाऊ दो मैम नाट अमा कोंझनगरेको नाट अमा मुसीसे कोंझलनी नाट अनीदी सारेको दो इमुंग मनुंग मो होनौरनिको वाइसिनको ना संदागी मो थबक लोसलुद्रोइने अबाइसे दो जाम कुइनेदी साद्रेको मैम पिरो ने मैम कनो इमुंग मांगोन से चनगोना थबक लोसलेको संदागी दो संदाबुदी ओइदिरी मचासे समोसा जागे तौना लेको हंदकसे अदो हौबीरगेको माइ समोसा से आलू थांगत करे कालाजीरा अनि अइना थीरिसे फंगद्रे कायदा थंगरबा येंगेको मैम कालाजीरा थीरके अदो अतासु थिलगेको कनो से आलू से कामक्तरी एंगसिको मैम थाव का तोरगा कनो कालाजीरा का तोरगा थिलेको कुपसला थंगेना हा नो आलू सु मुल्ले दो तिल हो गई का सेमके मैम स्टफिंगी रेडी होइरेको से आलू से मचा मचा लौरे दो चनमगा कनोगा सिंगा खांगा सिंगलागे मैम मूंगफली बादाम से खरा लौरेको से साना थावदा ngौरा लौथोनियाबा अदुगैदी ngौबा लोइरेको मैम ngौबा से जामना उलक्तरे फजना दो वीडियो सेमबा खोटबदुसु वायेबको अदो सिंगा लेरे खरा सेमना अदो सिसे खरा वाली सेमगदसु अदो खांगसु थांगले संदासु तासले इसे दुपसु थारुदोइनी दो सिसे थांगलमगा दुपतो थारनी लो फ्लेम दसु मुलंदोइनेबा मैम फ्राई ओइरेको ममसु ममजले दुप थारमे अदो खरा लेरिको सिसु तौरागे परप मैम मचागा इकुबोका अनि गजाजनबा पिउरनी खरा अमसु मुंदरी अदो मैम मचादी चाबना मरी मंगा चागरे दो हावबनासु लोइगरे दो नुमिकिदो हेलो मैम को दो आगांसिंगसु पिजा कुचाना लोइरे कुबोयसु नेमबोयसु हावे को दो आई टेस्ट तौरागे अमगा पुरा लायको जाम चानिंगदे दो मपान फोन तौरंगना वारी सानानासु लैथौरेबाको दो आई वीडियो सिसु लोइसंद्रोबनी मैम दो टेस्ट तौरागे हाइरके मैम दा मैम क्रिस्पी होइरेको हावरे सो दुनी मैम दो आई वीडियो से अदुम लोइसलगे नुंगाइबा तादि लाइक शेयर सब्सक्राइब तौबिरो कम नेक्स्ट वीडियो दे मैम उनरसी बाय।